1 March 1849 France ki poitiers ka mufam amada yamna ikai khumnaba imung amada Blanche Monnier pokhi mahakna laisabi pharla matungda mahakpu uda ngawda pakhang leikide phajabada mahak maming chatkhi 1874 da mahakna chahi 25 surpa matamda mangondagi khara ahan oiba lawyer nupa amaga luhunga pamki adubu lawyer oirabasu nupa du lairaba paisa paidaba nupa ama oirammi sigi maramna mamana mahaku nupa duda thajaba pamkide adubu Blanche de mamagi wa amata takide sigi maramna sauduna mamana mahakpu pot chai thamba yamna pikpa amamba ka amada thong lonchinduna chahi 15 chupna thamki adubu mamaga manaw nupagadi karisu thawa sadana laiki mina Blanche ki maramda hanglaklabasu mahakna mangkhibada nungaitaba sajinnaduna lairakhi mahakna mangkhibagi maramda mahaki friends circle dasu mahakna mangkhibagi maramda kanamta khanglamde aduga mahakna khangnaramba lawyer dusu ikhang khangudana 1885 da sikhi 23rd May 1901 hairiba numitchida Paris Attorney General da kanana iraibano khangdaba chithi ama phangki chithi du da Blanche pu hajinduna thamle haiba paw pirakhi sigi matungda police sing chatuna yumdu da investigation tawki makhoin investigation tawu matamda apikpa amamba ka amagi kachinda pumlaba charugi mompak mathakta phi thongdraba saruda unsana kuplaba yamna solabi nupi ama hiptuna leramki akoibada hakchangi amangba aremba apumma sanga bread machet taduna थेंगनखी सिदा नतना कादु तिन कांग कयागी मकोनसु ओइरमखी खरमी कयासु चेंथोरकपा थेंगनखी कादुदा लैरमबा नुंसितु फावबा पुलिस सिंगदुना कुइना होंदुना लैबा ngamlataba maram oiraga investigation फावबा फजना लोइबा फावबा तौबा ngamखिदे पाउसी ताबदा यामलबा मियाम युमदुदा थोमजिनखी महाकी ममाबुसु पुलिसना फाखी अदुबु नुमि 15 सुरकपदा नारकपदगी कनबा ngamदना सीखी अहानबददी मनाउ नुपादुसु मरा लैरे हाइना कोर्टना डिसीजन पीखी अदुबु कोना हायर अथॉरिटी ना महाक वखल चोइरबा मी अमनी हाइदुना मरा leitre haina thadoki chahi 15 chupna nungsa mangal fangdana leiraklaba matung kaadudagi puthoraklabasu mahak wakhal choirabi nupi ama oikhi aduga leina kayasu leiba thengnaki ikui kuidana mahakpu France ki Blois ta leiba psychiatric hospital amada thamki sigi matung 13 October 1913 da mahakna 64 years surapada yamna ngakpa mawongda sangsar thadoki